Hello, I giving baboy na may rakpam. Nahakna maphamas di Esorgi wapaw tana bagida maglakpiba ang sige magkatagachari. Agi prathna di nahakna takdi ba wapaw ang sige mapal na Esor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba ehakna nahaki na pamda nolukchoning ba dudi nahakna takdi ba wapaw asina. Nahakna nahaki singlup ta pipam thokpa nahaki commitment amasung nahaki singlup ki luching bisingi makapon pam thokpa adugi mahuti silhandigan. Adu ba wapaw sige mapal na. Nahakising lupa nungsiba, nahakising lupa luching musing buhay nungsiba, adu quite maruoy na Esor matik mangalig na maghingba punsi da chakot pa adu eki prathana ni. Ibang umaki wapaw taminas. Hariba ahumsuba wahei si Krishna harba lorba matungda mahana Marisuba wahei adu mahana sumna hai mati pandum kunga taret pada nifuga taru puma pantarak pada jisun ahoba khojinna lauroi Eli Eli lama sabakthani handok pada Eigi Esor nahang eibu thadokpiriba karigino hariba pada ama sigi mapung oiba warul adudi asini thajabasa Kristo buhena yokatso maramdi mahang akoy gidambag mapung phana awaba khangki amasung mahakbu inthokpiki jonlausing nangai gi maramna kanagum amadi awaba khangkre kanagum amadi misingna maral siraga thaijilaga hatkre kanagum amadi thadokre kanagum amadi inthokpikre mi adu kananu khangbra jonlausing Ngasidagi sahil ni anigi mamangda sikiba nangai pap kinamagda sikiba Jesu Kristan mahak pap tawrubigi maramna natraga Esorgi haibi indabigi maramna sikiba nate adubu nangai gi pap nan Jisuna masigi pada asida hariba asi tagalisi masing kungi thoi pada amadagi Jisuna lautolaga hairakpani tagalisi kungi thoi asida dibina mahakpu Esorna thadokpiriba amagum ahobada haiba akoina thengnai adubu pandu kungani thoigi loisilakpa sarukta Esorgi thajaba yaba amasung debin Esorbu thakatpa adugi matangna koina phongdop uba fangi chenlausing Jesu Kristana khanglib awaba si hakchangda maru oina phubagi ikaiba pibagi noknabagi natte adubu maru oina Esorna aikoigi pap kinabak mikup kharagi oina enthokpibagi awaba adugi maramna akoigi Esor asi adugi matik sengbagi maramna mahangna papta yengba ngamte pap khangdaba Jesu Kristobu kathokpa kokthakta pap thongatpiba amasung papi amagum singthana biba adu Jesuna yengba Esorna yengba ngamte haribase akoina Habakuk ki padub ama pada 12 da haiba dugumna nahaki mit sengmanduna phataba yengba ngamde ayol aran tawriba singbu yengduna leiba ngamde haribasi crosta yaliba Jesubu mapa Esorna yengba ngamduna laithopagi maram amasu oi akoina pada ipuga taruk asida yengboirabadi pung mapan tarakpa haina haribasi hausigi matamda pung nuthingi pung 3 taba aduga mane aduga Jesuna Eigi Esor nahang eibu thadokpiriba karigino haina lauribasi mahaka mapa Esorga lainaba mari adu tatnabagi maramna sunate maroina loma naidaba matamdagi leraglaba mapa macha amasung thawai asengbagi punminaba adu mikup kharagi oina thadokpagi maramna aduga hariba thadokpasi amuktangi oina puarida thokiba thodok amakhangni aduga hariba thodok asi amu hannasu thoklaroi aihangna karam haina khangmagi haribadi mafam asida Jesuna Eigi ipa haina haide adubu Eigi Esor haina mahana sida hai kodamuna haribada tangmupan bagi mapana masa singna haibi indaba matamda matam kharagi oina warai adubu mapam machagi lainaba mari tatte nusinabagi maridi adumak lei aduga manana nangagi pap kidamak pap ohelaba sirak fangalaba Krista adu thadokpiba aikoin uba fangi haiba
ꯈꯥꯏꯗꯣꯛꯅꯕ ꯑꯁꯤ ꯖꯤꯁꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤ ꯑꯣꯏꯅ ꯁꯥꯎꯌꯜꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯐꯤꯂꯤꯞꯄꯤꯌꯥꯒꯤ ꯄꯟꯗꯨꯞ 2:3 ꯍꯥꯏꯕꯗꯨ ꯎꯕ ꯐꯪꯒꯅꯤ ꯃꯍꯥꯛꯇꯤ ꯏꯁꯣꯔꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯂꯕꯁꯨ ꯏꯁꯣꯔꯒ ꯃꯥꯟꯅꯕ ꯑꯣꯏꯕ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯒꯗꯕ ꯑꯣꯏꯅ ꯂꯧꯈꯤꯗꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯖꯤꯁꯨꯅ ꯃꯄꯥ ꯏꯁꯣꯔꯒ ꯁꯔꯒꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯃꯤꯅꯥꯏ ꯑꯃꯒꯤ ꯁꯛꯑꯣꯡ ꯂꯧꯔꯒ ꯂꯥꯛꯈꯤ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯥꯏꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯁꯨ ꯏꯟꯊꯣꯛꯄꯤꯕꯒꯤ ꯊꯥꯗꯣꯛꯄꯤꯕꯒꯤ ꯑꯋꯥꯕ ꯖꯤꯁꯨꯅ ꯈꯥꯡꯈꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯍꯥꯏꯔꯤꯕ ꯑꯋꯥꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯌꯦꯡꯁꯤ ꯅꯨꯡꯁꯤꯔꯕ ꯃꯇꯩ ꯃꯅꯥꯎ ꯈꯥꯏꯅꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯝꯄꯥꯛꯇ ꯄꯝꯂꯤꯕ ꯏꯆꯥ ꯑꯗꯨ ꯈꯥꯏꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯒꯅꯤ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯀꯥꯏꯅꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯒꯅꯤ ꯍꯥꯏꯔꯤꯕ ꯈꯥꯏꯅꯕꯒꯤ ꯑꯋꯥꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯈꯥꯡꯕꯗ ꯑꯩꯈꯣই ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕ ꯑꯗꯨꯗꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯔꯣꯏꯗꯕ ꯑꯋꯥꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯅꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯋꯥꯕꯅꯤ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯤꯕꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯡꯖꯕ ꯐꯪꯉꯤ ꯁꯦꯜ ꯈꯔ ꯂꯩꯇꯕꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯕ ꯑꯃꯒꯨꯝ ꯈꯟꯒꯨꯝꯁꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯇꯧꯕꯤꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯃꯜ ꯍꯟꯊꯅ ꯑꯩꯈꯣꯏ ꯈꯟꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯕ ꯃꯤꯁꯤꯡ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯂꯕ ꯃꯤꯁꯤꯡ ꯁꯔꯒꯒꯤ ꯅꯥꯒ꯭ꯔꯤꯛ ꯑꯃ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯝꯕꯤꯔꯕ ꯃꯤꯁꯤꯡꯅꯤ ꯊꯋꯥꯏꯒꯤ ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯐꯪꯂꯕ ꯃꯤꯁꯤꯡꯅꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯂꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯗ ꯐꯪꯗꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯍꯦꯟꯅ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯦꯟꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯂꯥꯏꯅ ꯂꯧꯒꯨꯝꯁꯤ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛꯅꯍꯟꯔꯤꯕ ꯑꯗꯨ ꯄꯥꯞꯅ ꯈꯛꯇꯅꯤ ꯁꯨꯂꯨꯛ ꯅꯨꯡꯁꯤꯗꯕꯒꯤ ꯄꯥꯞ ꯏꯆꯤꯜ-ꯏꯅꯥꯎ ꯅꯨꯡꯁꯤꯗꯕꯒꯤ ꯄꯥꯞ ꯁꯤꯜꯕꯨꯀꯤ ꯄꯨꯟꯃꯤꯟꯅꯕ ꯌꯥꯎꯅꯤꯡꯗꯕꯒꯤ ꯄꯥꯞ ꯁꯦꯡꯗꯕ ꯍꯤꯔꯝꯁꯤꯡ ꯇꯧꯅꯤꯡꯕꯒꯤ ꯄꯥꯞ ꯊꯧꯒꯜ ꯂꯥꯏꯅ ꯂꯧꯊꯣꯛꯄꯒꯤ ꯄꯥꯞ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯒꯤ ꯄꯨꯟꯁꯤ ꯂꯥꯏꯅ ꯂꯧꯊꯣꯛꯄꯒꯤ ꯄꯥꯞ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯃꯤꯟꯅꯁꯤ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯛꯈꯠꯁꯤ ꯃꯍꯥꯛꯄꯨ ꯈꯪꯅꯕ ꯑꯃꯁꯨꯡ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯄꯥꯜꯅ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯣꯏꯅ ꯄꯩꯁꯤꯟꯖꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯍꯥꯛꯄꯨ ꯇꯥꯟꯁꯤꯟꯖꯁꯤ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕ ꯃꯔꯨꯞꯁꯤꯡ ꯅꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯕꯗꯤ ꯅꯈꯣꯏꯗ ꯀꯣꯛꯄꯤꯗꯕ ꯄꯥꯞ ꯂꯩꯔꯣꯏ ꯅꯈꯣꯏ ꯑꯃꯁꯨꯡ ꯏꯁꯣꯔꯒ ꯈꯥꯏꯗꯣꯛꯅꯍꯜꯂꯤꯕꯗꯨ ꯄꯥꯞꯅꯤ ꯅꯈꯣꯏꯅ ꯏꯁꯣꯔꯗ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯗꯨ ꯄꯥꯞꯅꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯏꯁꯣꯔꯒ ꯈꯥꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯅꯨꯔꯣꯛ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯁꯣꯏꯗꯅ ꯅꯈꯣꯏ ꯂꯣꯝꯕ ꯅꯥꯏꯗꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯐꯪꯒꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅꯕ ꯑꯃꯁꯨꯡ ꯊꯧꯖꯥꯜ ꯐꯪꯖꯅꯅꯕ ꯖꯤꯁꯨꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯅꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯗꯨꯅꯤ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯏꯄꯥ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯅꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯍꯥꯛꯀꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯀꯣꯛꯄꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯗ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯕꯨ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯕꯨ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯅꯅꯕ ꯍꯣꯠꯅꯖꯕ ꯄꯨꯟꯁꯤ ꯈꯨꯗꯤꯡꯃꯛꯇ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯄꯥꯡꯕꯤ ꯑꯩꯈꯣꯏ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯄꯥꯡꯒꯜꯂꯤ ꯍꯥꯏꯖꯕ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯅꯤ ꯑꯥꯃꯦꯟ